ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯂꯩꯖꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 50ꯃꯨꯛ ꯍꯥꯏꯊꯔꯒ ꯂꯩꯖꯕ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ꯫ ꯍꯥꯟꯅꯗꯤ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯉꯁꯤ ꯍꯧꯖꯤꯛ ꯐꯥꯎ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯣꯏꯅ ꯁꯣꯟꯅꯍꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯂꯩꯖꯔꯤꯕ ꯌꯨꯝ ꯑꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯅꯤ ꯂꯩ꯫ ꯊꯪꯅ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯅꯤꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯑꯩꯒꯤ ꯌꯨꯝꯁꯨ ꯂꯩꯖꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯅꯤꯗꯨꯒꯤ ꯅꯥꯀꯟꯗ ꯂꯝꯕꯦꯜ ꯑꯃꯁꯨ ꯁꯥꯡꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯑꯩꯅ ꯄꯟꯖꯈꯤꯕ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯅꯤꯁꯤꯒꯤ ꯍꯦꯛ ナꯀꯟꯗ ꯂꯩꯔꯤꯕ ꯂꯝꯕꯦꯜ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯥꯍꯩꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯂꯝꯕꯦꯜ ꯑꯁꯤꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯀꯞꯇꯨꯅ ꯍꯪꯒꯠ ꯍꯟꯗ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯅꯥꯛ ꯅꯛꯄ ꯃꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯇꯥꯔꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡꯒ ꯀꯟꯅ ꯆꯨꯕꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯛꯄꯗꯨꯗ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯂꯝꯕꯦꯜ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯅꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯈꯣꯟꯖꯦꯜ ꯑꯣꯏꯅꯗꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯝ ꯀꯞꯄꯒ ꯂꯝꯕꯦꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯄꯒꯤ ꯃꯑꯣꯡꯗꯗꯤ ꯃꯌꯥꯝꯅ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯨꯡꯅꯔꯛꯇꯨꯅ ꯌꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯆꯪꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯥꯏꯗ ꯑꯗꯨꯝ ꯀꯞꯄꯝꯃꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯑꯗꯥꯏꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯕꯕꯥꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝ ꯃꯅꯥꯛ ꯑꯗꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯑꯌꯨꯛꯇꯨꯗ ꯊꯣꯡꯅꯔꯛꯇꯨꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤꯗꯨ ꯃꯐꯝ ꯑꯗꯥꯏꯗ ꯋꯥꯔꯤ ꯇꯧꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯇꯥꯍꯧꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯀꯩꯅꯣ ꯍꯥꯏꯅꯔꯤꯕꯁꯤꯡꯁꯤꯕꯨ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯅꯦ? ꯂꯝꯕꯦꯜ ꯑꯁꯤꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯒ ꯀꯞꯄꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁ, ꯉꯔꯥꯡ ꯑꯩ ꯇꯥꯖꯔꯝꯃꯒꯗꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯑꯩꯁꯨ ꯌꯦꯡꯖꯔꯝꯒꯗꯕꯅꯤ꯫ ꯕꯕꯥ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯩꯁꯦ ꯀꯣꯛ ꯍꯧꯗꯣꯔꯛꯀꯦ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯊꯣꯡ ꯈꯔ ꯍꯨꯛꯇꯦ ꯑꯗꯨꯅ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯪ ꯍꯧꯗꯣꯛꯄꯤꯔꯛꯇꯕ ꯑꯣꯏꯔꯤꯅꯤ꯫ ꯅꯔꯤꯟ ꯃꯇꯥꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯅꯤ ꯀꯥꯏꯅ ꯃꯥꯜꯂꯤꯗꯀꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯉꯁꯤꯒ ꯀꯞꯄꯛꯑꯒꯗꯤ ꯅꯨꯄꯤꯗꯣ, ꯅꯪꯁꯨ ꯅꯨꯄꯤ ꯐꯪꯗ ꯂꯩꯔꯤꯗꯣ, ꯅꯣꯏ ꯕꯕꯥ ꯏꯃꯥ ꯍꯣꯏ ꯇꯧꯔꯒ ꯅꯨꯄꯤꯗꯣ ꯀꯧꯁꯜꯂꯨ ꯌꯨꯝꯗ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝꯅ ꯋꯥꯔꯤ ꯇꯧꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯇꯧꯍꯩꯗꯦꯅꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯕꯣ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯔꯤꯒꯦ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯃꯊꯤ ꯐꯣꯡꯉ ꯏꯆꯥꯔꯁꯨ ꯈꯪꯄꯣꯠꯇꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯍꯧꯕꯅ ꯆꯨꯝꯗꯣꯔꯤꯕ ꯈꯪꯗꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯍꯟꯁꯤꯡꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯉꯥꯡꯉꯤꯕ ꯋꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯀꯀꯥ ꯑꯃꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯨꯄꯤ ꯑꯃ ꯀꯞꯄꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯆꯥꯛ ꯂꯥꯝꯃꯛꯇꯅ ꯀꯞꯄꯤ ꯑꯣꯏꯔꯤꯅꯤ꯫ ꯍꯣꯔꯦꯟꯗꯩꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯊꯣꯡꯒꯥꯟꯗ ꯆꯥꯛ ꯈꯔ ꯍꯦꯛ ꯊꯥꯗꯣꯛꯅꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯅꯔꯛꯄꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯁꯥꯎꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯞꯄꯛꯄꯗ ꯇꯥꯟꯅꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯅꯔꯝꯃꯤ꯫ ꯇꯥꯍꯧꯗꯕ ꯈꯔꯅꯗꯤ ꯑꯣꯏꯗ ꯄꯥꯗꯕꯅꯤ, ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟꯅꯣ ꯍꯥꯏꯅꯔꯛꯄꯗꯒꯤ ꯁꯨꯝ ꯑꯗꯥꯏꯗ ꯑꯃꯒ ꯃꯔꯩ ꯇꯧꯅꯕ ꯍꯧꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯌꯨꯝꯗ ꯆꯪꯉꯣ ꯌꯥꯔꯦ ꯍꯥꯏꯗꯅ ꯇꯥꯟꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯈꯔ ꯐꯤꯡꯕꯒ ꯌꯨꯝꯗ ꯑꯩꯁꯦ ꯑꯗꯨꯝ ꯆꯪꯖꯔꯛꯏ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯊꯋꯥꯟꯊꯥꯗ ꯄꯣꯛꯄꯒꯤ ꯃꯆꯤꯡ ꯑꯃꯁꯨ ꯂꯩꯖꯩ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡꯁꯦ ꯑꯗꯨꯝ ꯐꯅ ꯀꯟꯅ ꯆꯨꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯇꯨꯝꯃꯔꯣꯏ, ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩꯔꯒꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯀꯞꯄꯤ ꯍꯥꯏꯔꯤꯁꯤ ꯑꯩꯁꯨ ꯍꯣꯔꯦꯟꯗꯤ ꯀꯞꯄꯛꯄꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯄꯗꯨꯗ ꯆꯥꯛ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯗ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯋꯦꯗꯔꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯅꯣꯡꯒ ꯀꯟꯅ ꯆꯨꯕꯒ꯫
ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁꯨꯃꯥꯏꯗ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯄꯨꯡ 12 ꯇꯥꯒꯗꯕ ꯃꯤꯅꯤꯠ 4ꯃꯨꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯁꯤꯗꯤ ꯊꯦꯡꯉꯦꯅꯦ, ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯞꯄꯤ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯣ ꯉꯁꯤꯗꯤ ꯀꯞꯄꯔꯣꯏꯗꯕ ꯖꯥꯔꯣ? ꯀꯥꯟꯅꯗꯦ, ꯇꯨꯝꯕꯅ ꯐꯔꯅꯤ ꯑꯣꯏꯗ ꯄꯥꯗꯕ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯔꯒ ꯑꯩꯅ ꯁꯤꯗ ꯊꯥꯖꯔꯨꯗꯅ ꯉꯥꯏꯔꯨ ꯌꯥꯄꯣꯠꯇꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯤꯗꯣ ꯂꯩꯔꯛꯀꯗꯣꯝꯗꯒꯤ ꯀꯞꯄꯛꯄ ꯃꯈꯣꯟꯁꯦ ꯑꯩꯅ ꯃꯤꯀꯨꯞꯄꯗꯨꯗ ꯇꯥꯔꯛꯏ꯫ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯀꯞꯄꯛꯈ꯭ꯔꯖꯥꯠꯅꯤ, ꯑꯗꯨꯒ ꯏꯁꯥꯗ ꯑꯩꯁꯦ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯋꯥꯈꯟꯗ ꯑꯃꯨꯛꯀꯁꯨ ꯁꯤꯗꯤ ꯑꯩꯁꯨ ꯊꯣꯛꯑꯒ ꯌꯦꯡꯉꯨꯒꯦ ꯈꯟꯅ ꯇꯞꯅ ꯊꯣꯔꯛꯑꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯑꯒ ꯁꯨꯃꯥꯡꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯗꯤꯟꯅ ꯄꯔꯦꯡ ꯑꯣꯏꯅ ꯁꯝꯕꯟ ꯈꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯃꯥꯡ ꯊꯪꯕ ꯑꯗꯣꯝꯗ ꯆꯦꯞꯊꯔꯒ ꯂꯝꯕꯦꯜ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕꯗ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯀꯣꯟꯅꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯅ ꯀꯞꯄꯤꯗꯨ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕꯒꯨꯝ ꯇꯦꯡꯊꯥ ꯅꯥꯎꯏꯅꯅ ꯀꯞꯄꯛꯏ꯫ ꯇꯧꯕꯇꯕꯨ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯅꯨꯄꯤ ꯑꯃꯗꯤ ꯎꯕ ꯐꯪꯉꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯃꯁꯝꯁꯨ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯅ ꯖ꯭ꯋꯥꯏ ꯇꯥꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯒ ꯁꯨꯝ ꯀꯞꯄꯒ ꯆꯠꯈꯤꯕ ꯃꯇꯧ ꯑꯃ ꯑꯩꯅ ꯎꯔꯛꯄꯗꯒꯤ ꯑꯩꯁꯦ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯕꯁꯨ ꯉꯝꯗ ꯋꯥꯈꯜꯅꯨꯡꯗ ꯀꯤꯃꯟꯗꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯁꯥ ꯏꯇꯣꯝꯗ ꯀꯤꯕꯗꯨ ꯐꯥꯊꯖꯗꯨꯅ ꯑꯩꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯁꯦ ꯀꯤꯗꯅ ꯇꯨꯝꯃꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯗꯨꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯈꯪꯉꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯜꯂꯤꯗ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯌꯥꯍꯧ ꯉꯟꯕ ꯂꯥꯏꯔꯤ, ꯉꯔꯥꯡ ꯑꯩ ꯇꯨꯝꯗ꯭ꯔꯦ, ꯅꯈꯣꯏꯗꯤ ꯇꯥꯗ꯭ꯔꯣ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯏꯃꯥ ꯅꯣꯏ ꯑꯩꯅ ꯇꯝꯃꯛꯇꯣꯏꯁꯦ ꯊꯥꯖꯔꯣꯏ, ꯅꯨꯄꯤꯗꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯃꯁꯝꯁꯨ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯅ ꯁꯥꯡꯉꯤ, ꯑꯗꯨꯒ ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯛꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯇꯝꯕ ꯋꯥꯔꯤꯗꯨꯗ ꯏꯃꯥꯁꯨ ꯇꯨꯝꯕꯒ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ꯫ ꯃꯁꯥꯗꯣ ꯇꯨ ꯆꯣꯡꯉꯕꯖꯥꯠꯅꯤ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯤꯕꯅꯣ? ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯀꯝꯗꯧꯅꯤ? ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯃꯊꯣꯡꯅ ꯆꯥꯈꯤꯗ꯭ꯔꯦꯗ ꯆꯩꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩꯁꯦ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯂꯩꯀꯥꯏꯒꯤ ꯌꯨ ꯈꯔ ꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯃꯃꯥꯡꯗ ꯅꯨꯄꯤ ꯀꯞꯄꯛꯑꯒꯗꯤ ꯆꯥꯛ ꯂꯥꯝꯕꯒꯤꯅꯤ ꯍꯥꯏꯔꯛꯈꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯇꯦꯟꯗꯦꯟ ꯑꯌꯥꯝꯕ ꯅꯨꯄꯤꯒ ꯈꯠꯅꯔꯦ, ꯅꯪꯒ ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯥꯖꯣꯏ ꯍꯧꯖꯤꯛꯄꯣ ꯑꯩ ꯇꯜꯂꯤꯗ, ꯈꯤꯇꯪ ꯉꯟꯅꯁꯨ ꯍꯥꯏꯔꯛꯎ, ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯀꯥꯟꯁꯤꯗ ꯂꯩꯀꯥꯏꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯑꯩ ꯇꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯇꯦꯟꯗꯦꯟ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ, ꯀꯨꯏꯔꯣꯏ ꯑꯁꯥꯏꯐꯥꯎꯗꯅꯤ ꯊꯣꯔꯛꯑꯣꯀꯣ ꯅꯪ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯪꯅꯔꯛꯈꯤꯒꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯀꯩꯅꯣ ꯑꯁꯤꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯑꯩꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯍꯣꯏ ꯐꯔꯦ, ꯊꯣꯛꯑꯒꯗꯤ ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯕꯕꯥ ꯏꯃꯥꯗꯗꯤ ꯑꯁꯦꯡꯕꯗꯣ ꯇꯥꯛꯑꯝꯗꯦ꯫ ꯕꯕꯥ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯖꯜꯂꯝꯃꯤ, ꯕꯕꯥ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ, ꯀꯨꯏꯔꯣꯏ ꯑꯊꯨꯕ ꯊꯕꯛꯅꯤ, ꯆꯥꯛꯁꯨ ꯆꯥꯔꯛꯄ ꯌꯥꯏ, ꯌꯦꯟ ꯊꯣꯡꯉꯤꯁꯨ ꯍꯩ, ꯑꯩ ꯆꯠꯂꯦ ꯊꯣꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯅ ꯊꯣꯛꯈꯤꯕꯗꯨꯗ ꯇꯥꯟꯅꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯁꯦꯡꯕꯨ ꯁꯦꯡꯉꯕ꯭ꯔꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯑꯗꯣ ꯐꯖꯅ ꯆꯠꯂꯣ, ꯅꯁꯥꯅ ꯚꯥꯞ ꯇꯥꯎꯀꯣ, ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯑꯍꯜ ꯑꯗꯨꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯜꯂꯝꯃꯤ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ? ꯂꯥꯛꯑꯣ, ꯑꯩ ꯊꯣꯔꯛꯑꯦ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯄꯨꯈ꯭ꯔꯤꯖꯧ ꯃꯌꯥꯗ ꯊꯣꯔꯛꯑꯣ, ꯑꯩ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ? ꯄꯨꯈ꯭ꯔꯤꯖꯧ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯕ? ꯌꯥꯔꯦ ꯑꯩ ꯆꯪꯉꯦ, ꯐꯣꯟ ꯊꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯇꯦꯟꯗꯦꯟ ꯀꯩꯅꯣꯃꯦ, ꯑꯩ ꯅꯈꯣꯏ ꯅꯇꯩꯃꯒ ꯈꯟꯅꯗꯅ ꯁꯤꯗ ꯐꯣꯟꯗ ꯀꯟꯅ ꯂꯥꯎꯅꯔꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯥꯖꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕ, ꯃꯌꯥꯝꯅ ꯆꯪꯕ ꯀꯤꯅꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗ ꯇꯧꯔꯤꯗꯣ? ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯑꯁ ꯑꯩ ꯇꯟꯁꯜꯂꯛꯑꯦꯗ, ꯅꯪ ꯅꯇꯣꯝꯗ ꯆꯠꯂꯨꯔꯣ, ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯖꯣꯏꯅ ꯑꯃꯨꯛ ꯅꯣꯏꯅ ꯊꯣꯛꯏꯗ ꯍꯥꯏꯔꯁꯨ ꯀꯣꯏꯕ ꯃꯇꯝꯁꯤ ꯃꯐꯝꯁꯦ ꯑꯩꯒꯤꯗꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯐꯝꯅꯤ, ꯅꯣꯡꯃꯇ ꯑꯩꯗꯤ ꯀꯔꯤꯃꯇ ꯊꯦꯡꯅꯗꯦ꯫ ꯐꯔꯦꯁꯦ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯑꯒꯦ, ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯟꯗꯣ ꯃꯥꯒꯤ ꯒꯥꯔꯤ ꯚꯦꯟ ꯑꯃ ꯂꯩ, ꯑꯗꯨꯗ ꯃꯥꯅ ꯑꯩꯁꯤ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯇꯣꯡꯈꯠꯂꯛꯑꯝꯃꯤ꯫ ꯒꯥꯔꯤ ꯇꯣꯡꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤ, ꯑꯩꯗꯤ ꯌꯨꯝꯗ ꯆꯥꯛꯐꯥꯎ ꯏꯃꯥꯟꯅꯕꯒꯤꯗ ꯆꯥꯔꯨꯔꯗꯕꯅꯤ ꯍꯥꯏꯗꯅ ꯊꯣꯔꯛꯑꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯣꯟ ꯋꯦꯇꯤꯡ ꯌꯥꯝꯅ ꯂꯩ, ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯁꯜꯂꯨꯔꯗꯕꯅꯤ,
mayumda salusi hairei. Tasengmadi magido magi nupiga khanadana aiga tawraga magi nupigi mayumda salusi hauba lakpa oirame. Aina somug imai pe masahi matangduga karaidagi nupino khangnari dubo. Hoise salurasi haidana aiso gari manungda phone game sanaraga ahal aduga aiga se dum chaminarame. Uchina sin magi nupidugi mayum thongan mapasu yoksalae. Nupiduna sumana tawba phone adu paikhat pirakte. Maduda madi saudana migi thongal aduda gari horondo hanjan khongjalame. Adumaina tawrubadagi nupidugi mabung mapwasingna kanano haidana yumdagi laurei. Maduda iso siri mong amani haidana ahal aduda kaino kajoi nang hidaka khara thakjalaga kadukana tawrakano. Lawa yumda salasi mina phuraktana ibani siba tare. Gari da kakalo salasi haidana ahando masa pairaga inga gari manungda tamsalame. Maso saudana gari do yum tamna muk thaurei. Gari kuthawgado muktabukana thawba haurakhi. Aiso pakhatana wari sajalame. Kajoi hayeng nongalaga phone do dum paikhatsaraksani. Hayeng nanaw tawgi nupidagi phone number do aingonda pirawo. Hayeng aigi phone dagi tawsi. Aduna ngasidi phajana yumda sangnarasi haidana aina ahal adu themlame. Wari sari phogde gari do dum tapna dum thawi. Aina wari saba eklepaga gari do mukhekta paikai thawba haurei. Aiso khoi lekai yoksale magi thoba tawjarasanu haidana gari do tumina dum tongame. Adumaina gari do sungkana thaurakpaduda akhoi yum yoromdai pukri chawdesu taba yaba lamben manglaiba domda khara samjalaga gari do paikai thaurakpada lamben mayai aduda nupi ama masam sangna thadaraga lamben aduda phamaga leirambadagi ahladuna gari do paikai thaurakpaga lekaigi mangke metori amaduda gari ga kaiga ibani se jungsan minarame. Aiso khudakta gyal adum takhidre. Accident thoiba jaga aduga pukri chawdaga su naknarabane. Akhoigi yung so dum naknare. Adumaina accident thoye pau tabadagi akhoi yunggi mi su pakhatana mafam aduda lakhi. Aiso khudakta dum hospital da pukhallame. Konaina gyan tarakpade imungi mina aingonda kaya singba haidokte. Makoigi maithongdadi karigumba mami ama tabase aina urame. Konaina yumda putharakan numituda aiga pune accident thongminakiba ahal adu madi khudakta mafam aduda adum kanba ngamdana sire hairakhi. Aisu madudi isade kibu wakhal amada isacha sapting thokhi. Khudakta babai mana isa hospital na mukpu khalame. Matam kharagi matungdadi aina makhoida wari asengbado tamame. Numito kajoi magi khangnajabi nupiduga maga saungnai haidana ibani nupidugi mayumda saminaroi. Kona halakpagi lambe laduda gari su kana thawi mana. Sum leirakhaduda haigalakpada lamben mayai aduda nupido masam sangna thadaraga phamanga leirambadagi break phabada mangleiriba make dumda yungsan khibani haidana aina mayamda wari tamame. Aigi wari do tabada mayam so angakpa ma oinarame. Adumna thokdu do thokraba matung lekai sida mathang mi lawba haurakhi. Hojiki mangleiriba khuna accident thokiba mapa aduda akhoi khulasida leiba mapa masa amasu numidang waram masa nupado tuition lawruraga halakpada mafam aduda khona thengnarkiba aduga manana mapa masa nidisu thengnarudana accident thoga mafam adaida dum leikhide. Adumaina khona accident thokiba mapa aduda mi ataisu leitre haibasu pau hek tarakpada aidi isada swai lawba kiba ma poame. Phana adumna tokjaragasu mafam adawaidu ayuk nungthindadi karisu tawramde. Numidang waram numid hek sangkhibaga khara mami tawrukpa matam adaidagine nupido adaida thupa haurakturibasi. Aduna pukri chawani dudagi adum ayuk tungthi numidang waram phau khullanigi miyoisingse ising adum sijinnarame. Mi mathang lawba haurakpagi matam adai waisida akhoi yungadi polaplamnadre imung ama lei. Hajiki imung sida hanubi ahan oirakpagi ngangna sangnaba khara thiba ahal amasu lei. Hojiki ahal asi numito ayuktagi adum pukri chawsida phi suba ising maising kanba tawduna adum leire hai. Masi numituda laiduna adum kaurabajani. Mamong nupiduna so ima kaino asukyamba phi singsibo potha ayuktagina hojik numik changamdai matam masiphaw adum suraga leirisibo mamsale phi amotpa khara sida ai hiyeng subirage ngasidi puthuranu hairame. Phana mamong nupiduna haijaraga so ahalladuna mamsala do pongang naba yadaba makai phi amotpa khara do puthoga pukri sawaduna dum thorei. Ahladugi masanu pa amasulai
ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯁꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯪꯉꯛꯑꯀꯥꯟꯁꯤꯗ ꯊꯣꯛꯍꯜꯂꯤꯁꯤꯕꯣ? ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯒ ꯅꯪꯅ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ, ꯑꯁ ꯀꯔꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯗꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯩꯅꯤ ꯀꯔꯥꯏꯗꯒꯤ ꯂꯧꯊꯣꯛꯎꯔꯤꯕ ꯐꯤꯌꯥꯝꯅꯣ ꯈꯪꯗꯦ, ꯄꯨꯊꯣꯛꯇꯅ ꯍꯧꯖꯤꯛꯐꯥꯎ ꯁꯨꯕ ꯂꯦꯞꯇ꯭ꯔꯤꯁꯤꯅꯤ, ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯨ ꯅꯪ ꯈꯔ ꯏꯟꯅꯔꯨꯆꯣ, ꯐꯤꯗꯨ ꯁꯨꯕ ꯂꯣꯏꯔꯒ ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯤꯜꯂꯒ ꯆꯪꯃꯤꯟꯅꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯍꯥꯏꯗꯅ ꯃꯅꯦꯝꯄꯣꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯆꯧ ꯃꯄꯥꯟ ꯑꯗꯥꯏꯗ ꯐꯝꯃꯒ ꯃꯅꯦꯝꯄꯣꯛꯇꯨꯅ ꯐꯤ ꯁꯨꯕꯗꯣ ꯁꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯀ ꯆꯪꯈ꯭ꯔꯦ ꯁꯨꯝ ꯇꯞꯅ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯎꯗꯅ ꯃꯃꯧ ꯅꯨꯄꯤꯗꯨꯗ ꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯐꯤ ꯁꯨꯕ ꯃꯇꯝꯂꯣ? ꯑꯍꯜ ꯑꯁꯤ ꯀꯧꯁꯜꯂꯨ ꯌꯥꯗ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏꯁꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯨꯡꯅꯔꯛꯑꯔꯣꯏ, ꯊꯨꯅ ꯑꯍꯜ ꯑꯁꯤ ꯄꯨꯁꯜꯂꯒ ꯆꯪꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯏꯀꯥꯏꯗꯅ ꯃꯅꯦꯝꯄꯣꯛꯇꯨꯅ ꯐꯤ ꯁꯨꯔꯤꯕ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯜꯂꯒ, ꯏꯃꯥ ꯂꯣꯏꯁꯜꯂꯨ ꯃꯤꯅ ꯆꯩꯔꯛꯑꯦ, ꯃꯝꯁꯜꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯁꯤ, ꯅꯆꯥꯅꯨꯄꯥꯅꯁꯨ ꯉꯥꯡꯉꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯐꯤ ꯁꯨꯔꯤꯕꯗꯣ ꯆꯥꯝꯊꯣꯛꯑꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯍꯜ ꯍꯅꯨꯕꯤꯗꯣ ꯄꯨꯈ꯭ꯔꯤꯆꯧ ꯂꯩꯔꯥꯏ ꯁꯤꯔꯤ ꯆꯠꯂꯤꯕꯗꯨꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯊꯈꯤ ꯍꯥꯏ ꯎꯅ ꯃꯃꯥꯡꯃꯛꯇꯗ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯑꯗꯥꯏꯗ ꯂꯩꯕ ꯃꯤ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯃꯝꯕ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯞꯄ ꯂꯥꯎꯕ ꯃꯈꯣꯟꯗꯣ ꯇꯥꯅꯔꯛꯄꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯂꯨꯞꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯆꯪꯁꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯊꯔꯒ ꯊꯤꯟꯅꯔꯨꯕꯗ ꯑꯍꯜ ꯑꯗꯨ ꯃꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯉꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯄꯨꯈ꯭ꯔꯤꯆꯧꯒꯤ ꯏꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯕ ꯃꯇꯝ ꯈꯔ ꯊꯤꯡꯉꯝꯃꯤ꯫ ꯋꯥꯔꯤꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣꯏꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯒꯤ ꯀꯥꯗ ꯐꯣꯜ ꯑꯃ ꯃꯦꯠꯂꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯅꯨꯡꯄꯥꯟꯁꯦ ꯀꯌꯥ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯣ ꯏꯃꯥꯟꯅꯕ ꯈꯔ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯥꯛꯄ ꯎꯕꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯍꯧꯖꯤꯛ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯊꯣꯛꯄ ꯌꯥꯈꯤꯔꯣꯏꯀꯣ? ꯃꯃꯥꯡꯗꯁꯨ ꯏꯃꯥꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯛꯈ꯭ꯔꯤꯗꯨꯅꯤ, ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯃꯥꯟꯅꯕꯁꯤꯡꯁꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯃꯥ ꯑꯩ ꯀꯔꯤꯃꯠꯇ ꯆꯠꯂꯣꯏ, ꯑꯩꯁꯨ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯣꯏꯁꯨ ꯁꯨꯝ ꯑꯩ ꯎꯅꯗꯕ ꯀꯨꯏꯔꯦ ꯂꯥꯛꯄ ꯑꯣꯏꯔꯤꯅꯦ, ꯑꯩ ꯀꯔꯤꯃꯠꯇ ꯆꯠꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯩꯒꯤ ꯀꯥꯗ ꯀꯧꯁꯜꯂꯒ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯤꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯇꯦꯟꯗꯦ ꯅꯪ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯇꯥꯗ꯭ꯔꯤꯕ꯭ꯔꯥꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯀꯥꯖꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯒꯥꯔꯤ ꯕꯦꯟꯗꯣ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯗ ꯈꯥꯝꯃꯒ ꯂꯩꯔꯤ꯫ ꯒꯥꯔꯤꯗꯣ ꯁꯦꯝꯁꯨ ꯁꯦꯝꯖꯤꯟꯗ꯭ꯔꯤ, ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅꯁꯨ ꯒꯥꯔꯤ ꯑꯗꯨ ꯀꯅꯥꯁꯨ ꯊꯧꯅꯗ꯭ꯔꯦ꯫ ꯋꯥꯔꯤꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯒꯥꯔꯤꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯝꯅꯔꯦ ꯍꯥꯏ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯑꯗꯨꯝ ꯇꯣꯡꯉꯒ ꯐꯝꯃꯒ ꯂꯩꯕꯗꯧꯅ ꯇꯧꯏ ꯍꯥꯏ꯫ ꯑꯩꯈꯣꯏꯅꯗꯤ ꯒꯥꯔꯤꯗꯣ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯦ, ꯑꯗꯨꯒꯤ ꯁꯨꯝ ꯅꯪꯉꯣꯟꯗ ꯋꯥꯔꯤꯗꯣ ꯇꯝꯒꯦ ꯂꯥꯛꯄꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯄꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯑꯗꯣ ꯀꯥꯖꯣꯏꯒꯤ ꯁꯣꯔꯥꯇꯤ ꯁꯣꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯁꯣꯔꯥꯠꯀꯗꯤ ꯀꯨꯏꯔꯦ ꯁꯣꯟꯕ ꯂꯣꯏꯈꯤꯕ, ꯑꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯁꯨꯝ ꯅꯪꯒ ꯎꯅꯅꯤꯡꯉꯤ ꯍꯥꯏ, ꯑꯗꯨꯒꯤꯁꯨꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ꯫ ꯍꯧꯖꯤꯛ ꯒꯥꯔꯤꯗꯣ ꯇꯝꯅꯕꯗ ꯃꯈꯣꯏꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ ꯍꯥꯏ꯫ ꯀꯥꯖꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯅꯪꯒ ꯎꯅꯅꯤꯡꯉꯤ ꯍꯥꯏꯍꯧꯔꯤꯁꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯅ ꯑꯩ ꯎꯅꯅꯤꯡꯉꯤ ꯍꯥꯏꯔꯤꯗꯤ? ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯏꯃꯥ ꯕꯕꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯑꯃꯠꯇ ꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯅꯈꯣꯏ ꯂꯥꯛꯄꯁꯤ ꯐꯥꯎ ꯏꯃꯥꯅ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ, ꯑꯗꯨ ꯇꯦꯟꯗꯦꯟ, ꯐꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯅꯕꯥꯅꯤ ꯆꯠꯃꯤꯟꯅꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯏꯃꯨꯡꯅ ꯃꯗꯨꯗ ꯁꯨꯝ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯅꯪ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯆꯣ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯗꯣ ꯍꯪꯕꯅ ꯐꯅꯤ꯫ ꯌꯨꯝꯁꯨ ꯌꯥꯝꯅ ꯂꯥꯞꯅꯕ ꯅꯠꯇꯦ, ꯂꯩꯀꯥꯏ ꯃꯁꯦꯟ ꯉꯥꯛꯇꯕꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ, ꯃꯈꯣꯏ ꯏꯇꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯨꯕ ꯉꯝꯃꯔꯣꯏ, ꯍꯣꯔꯦꯟ ꯇꯞꯅ ꯕꯕꯥ ꯏꯃꯥꯗ ꯋꯥꯔꯤꯗ ꯃꯈꯣꯏꯗꯁꯨ ꯍꯥꯟꯅ ꯈꯔ ꯈꯪꯍꯟꯈꯤꯒꯦ, ꯑꯗꯨꯒ ꯑꯩ ꯅꯈꯣꯏꯗ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯋꯥꯐꯝ ꯑꯃꯒꯁꯨ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯃꯪ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯃꯀꯨ ꯑꯃ ꯍꯦꯛ ꯈꯣꯡꯏ ꯍꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯀꯨꯗꯨꯅ ꯍꯦꯛ ꯈꯣꯡꯂꯛꯂꯕꯗꯤ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯃꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯒꯤ ꯂꯧꯒꯜꯂꯤ ꯍꯥꯏ꯫
Nahan maiba tawraga lai khuram thokpada maibana khungi laibungsi mafam chadi athopa mafam amada maibaduna sindoo hairami adugini nupido thorido kaina hairamba male aduga maiba amada muk yengubadana pukri mapala daida laisang amasu sau haidana tunganba maibaduna muk hairami hai khangre karambana sumdoino haire aina mulaka istamaro lama akiba wangakta maiba haira ani hum leisalle karamba wano tadoibo khungi soroiragadi mano lawriba misi phanadi yamle masina karigi wariba jano khungi lai haisidi afaba laini haidaine aduga mi lawba hongnabro maiba humduna laitin sanaraga pukri chawmayada thadoba khangpote haidana makoida aina wari tamamme aina dumna haibaduda makoisu wa noamme imanaba amana muk ado akoida ngahakta warigasu nokminnari kazwaigi khaluragadi nungaite yamna magi gari bele dudani akoina koiba langba chaminakiba mayamdo nongmata gari thau halu haidabane magi haibu yu khara pamjabagi wane numituda nabani kamaina tawruino hangai makoina hangakpaduda ina sumna khomme asadugi warido to sanar kumsi magi nupi unaba saluraga halakpada tawkhibane haujipo kiba kayado misida sangsang uri to hanganu hairame adumaina imanaba singdugang hekwari watai sanaramaga makoi so muk loina hanakhi makoi ek hankibuga babai ma da soina wari do hauduome babai ma kazoi gi imung naiga mukta unaninge hai aduga numito de accident thokiba gari edusu hojak yamna tamnare hai gari do makoi thungana khamaga thammi su hai ado ai mukta salu so hai ro hangame imana mo adudi kari gi wari jano ne satrabasu nungai ro tawrise ado nangde kanaga satki hairino natraga imaga sasiro hangai babana so ibungo namaga saminaro moisum laitin gi maramda nangondagi numituda nakoina thengnarkibado sum khangingdana hangningba khara leiramgani adugi oini khara saminaro haire aina mohoye so adugi male ado imai imanaba singho oina salage imaga satraga su yarani hairame numitugi nonghengan baga imanaba singa pau phaungnaraga lekhidaba kazwegi mayumda ise salame makhoi thungan mapa yak yakselakpada magi gari bhen adusu thungan mapa aduda khamaga leirame gari do heku ubada ise numitugi thaudoktu misida mayak sengna urakhi aduga gari manung aduda su lekhidaba kazwoido tongaga leiramgada boide ningame gari da su ka hena sokpadi oide mamang kharadi kairame adumaina ise makhoi mungda sangame ai lakpaduda makhoi machin manau mama mapa singduna ai lakpaduda yamna harau zarame adumaise harau kausalai aina su makoida karigino ai lau hairise hangubada makoina sumna haire nakoi kakazoi gi laitin gi thorom mama wale aduda nangsu sum wari sananingdana tawbane ado numituda thokiba thodokto akhoi su wari budi tare aduda sana tamako wari na mayak sengdoi male taninge haidana kawbane numitugi thodoktugi wari ro isana khoida mayak sengna mukta tamo haire aiso do makoida numituda thingnarkiba thodoktugi wari do sengna dum wari tamame aina tamba wari do taraba matung makoigi imung manungna sumna haire isa sana koi kakazoi na koi dei chu sahi yamna halle adubo madi angang singata loinaraka lakpane magi sahi lengama tatinade nakoina su hena khangidune ado nakoina kakazoi nungsiragadi magi laitingi thoromama walibase masi akhoi puna mukta pangthokminasi masigi thoromse hek pangthokdri phau nakoi kakagi mathwai mamisi hallu yadadana leire horen se maiba ma lakani aduga accident thokpa maduda lai muktang khoiram thokani madu mi khara yamba ma mathau tai basida isa tendin so lai khoirambada maiba duna yahallu hai kari maram kinodi khoi so khangde adugi ne khoina isa kauri se haile aidi makhoi mung manungna dumna hairakpaduda gyan me namata taramde imanaba sing aduna soingonda munna munna yengai kona deina makhoi mung manunggi mida sumna hairame ado ai ima babada so mukta hangakhige aidi numitugi thododudagi baba imana mapanuban thoandre ngasi gi sidabo imanaba singchina wari do tamakpadagi baba imada hangaga lakpani hairame phanaina dumna haijeraga so wakhan nungdadi aisu chaningdaba amadi poame imung manung aduna so aingonda laigi thormadu khaktangdi ai yaw haidana yamna phajana haijarai ngaiga dumaina wari sanaramaga isu dum thore imanaba sing aduna so aingonda tenden
ꯅꯪꯕꯨ ꯍꯣꯔꯦꯟ ꯆꯠꯇꯣꯔꯤꯕꯣ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯅꯪ ꯌꯥꯎꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯤꯁꯤꯅ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯈꯪꯗꯦꯗ ꯀꯩꯕꯨ ꯃꯔꯤ ꯁꯝꯅꯔꯤꯒꯦ ꯃꯣꯏꯅ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯌꯥꯎ ꯍꯥꯏꯔꯤꯗꯨꯕꯨ꯫ ꯑꯩ ꯌꯨꯝꯗ ꯕꯕꯥ ꯏꯃꯥꯗ ꯍꯥꯏꯔꯨꯈꯤꯅꯤ꯫ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯆꯠꯂꯣꯏ, ꯌꯥꯔꯛꯑꯐꯥꯎ ꯆꯠꯇꯕꯅ ꯅꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯥꯏꯅ ꯑꯁ ꯑꯩ ꯇꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯆꯠꯂꯒꯁꯨ ꯑꯩ ꯅꯈꯣꯏ ꯌꯥꯎꯗꯅ ꯆꯠꯂꯣꯏ, ꯅꯈꯣꯏꯁꯨꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯌꯥꯎꯕꯤꯌꯨ ꯍꯥꯏꯔꯤꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯣꯏ, ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄꯕꯨ ꯄꯨꯂꯞ ꯁꯤꯗꯅ ꯉꯝꯃꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯕꯥ ꯏꯃꯥꯗꯁꯨ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣꯅꯦ ꯃꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯅꯪ ꯌꯥꯎ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯀꯧꯁꯤꯜꯂꯗꯣꯏ ꯑꯣꯏꯔꯤꯅꯤ, ꯃꯁꯤꯗ ꯅꯪ ꯌꯥꯎ ꯍꯥꯏꯔꯤꯁꯤꯅꯤ ꯏꯄꯥꯅ ꯉꯛꯏꯁꯤ꯫ ꯃꯐꯝ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯊꯣꯛꯅꯗ꯭ꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯆꯠꯂꯨꯅꯣꯗ ꯏꯆꯥꯗꯤ ꯗꯁꯥꯒ ꯄꯥꯡꯗꯕꯒ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ, ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯏꯗꯣ ꯈꯣꯏꯔꯝꯖꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯈꯪꯗ꯭ꯔꯦꯅꯦ ꯃꯣꯏꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯟꯗ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯉꯁꯥꯏ ꯆꯠꯃꯤꯟꯅꯔꯨꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯊꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯀꯥ ꯖꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯈꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯗꯤ ꯃꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯏꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯇꯧꯔꯛꯑꯦ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕꯗ ꯀꯀꯥ ꯖꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯃꯥꯏꯕꯁꯨ ꯂꯥꯛꯑꯒ ꯂꯩꯔꯦ, ꯑꯩ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯕꯕꯥ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅꯗꯤ ꯆꯠꯂꯨꯅꯨ ꯑꯗꯨꯝ ꯍꯥꯏ, ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ, ꯑꯩꯉꯣꯟꯗ ꯆꯠꯄꯤꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯐꯣꯟꯗꯨ ꯃꯊꯪ ꯇꯧꯔꯒ ꯀꯀꯥ ꯖꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ, ꯃꯝꯁꯨ ꯃꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕ ꯑꯍꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯑꯩꯉꯣꯟꯗꯁꯨ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯩ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯃꯥꯏꯕꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯆꯠꯂꯨꯅꯕ ꯊꯣꯔꯛꯄꯁꯤꯗ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯈꯥꯝꯃꯒ ꯊꯝꯃꯤꯕ ꯒꯥꯔꯤ ꯚꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯇ ꯃꯤ ꯑꯃ ꯇꯣꯡꯉꯒ ꯂꯩꯕꯗꯧꯅ ꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯈꯪꯉꯕ ꯃꯥꯜꯂꯤ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯑꯒ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯀꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒ ꯄꯨꯂꯥꯞ ꯂꯥꯞꯅꯗ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ, ꯑꯗꯨꯝ ꯄꯨꯛꯆꯤꯛ ꯍꯦꯛ ꯆꯤꯛꯏ꯫ ꯃꯪ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯁꯨ ꯏꯁꯨꯛ ꯁꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯂꯥꯏꯒꯤ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡꯁꯨ ꯌꯥꯎꯏ꯫ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯐꯨꯗ ꯊꯛ ꯅꯤꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯪ ꯂꯩꯔꯤꯕ ꯑꯗꯣꯝꯗꯅ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒꯁꯨ ꯂꯩ꯫ ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯣꯝꯗꯅ ꯍꯦꯛ ꯑꯗꯥꯏꯗ ꯊꯣꯛꯄ ꯅꯨꯄꯤꯗꯨ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯐꯨꯗꯨ ꯃꯣꯏꯗ ꯑꯩꯅ ꯄꯥꯏꯕ ꯉꯝꯃꯔꯣই ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯅꯪꯅ ꯀꯤꯔꯒꯅ ꯃꯈꯥꯗ ꯅꯪꯒꯤ ꯈꯣꯡ ꯃꯄꯥꯗ ꯊꯝꯃꯣ, ꯑꯗꯨꯒ ꯃꯤꯠ ꯎꯏꯁꯜꯂꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯆꯐꯨꯗꯣ ꯃꯈꯥꯗ ꯊꯝꯃꯒ ꯃꯤꯠ ꯍꯦꯛ ꯎꯏꯁꯜꯂꯨꯕꯗ ꯑꯩꯒꯤ ꯃꯤꯠꯇ ꯂꯩꯈꯤꯗꯕ ꯀꯀꯥ ꯖꯣꯏꯁꯤ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯦ ꯃꯁꯥꯗꯣ ꯐꯤ ꯑꯉꯧꯕ ꯉꯥꯛꯇꯅꯁꯨ ꯀꯨꯞꯄꯤ꯫ ꯑꯩꯁꯨ ꯀꯤꯗꯅ ꯃꯤꯠꯁꯦ ꯑꯃꯨꯛ ꯈꯪꯄꯥꯡ ꯍꯦꯛ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯀꯤꯕ ꯃꯔꯛꯇꯨꯗ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯃꯩ ꯑꯃ ꯑꯗꯥꯏꯗ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯩ ꯑꯗꯨꯗ ꯀꯥꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯗꯨ ꯚꯥꯞ ꯃꯦꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯕꯕꯥ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯁꯥꯗꯗꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯈꯤꯕ ꯀꯌꯥꯗꯨꯗ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯃꯥꯏꯅ ꯂꯥꯏꯇꯤꯟ ꯈꯨꯔꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯚꯦꯟ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯌꯣꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯑꯝꯕꯗꯨꯁꯨ ꯐꯈꯤ꯫ ꯂꯨꯔꯤꯕꯗꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯣꯛꯄꯗꯨꯅꯤ꯫ ꯃꯗꯨꯁꯨ ꯃꯥꯏꯕꯁꯤꯡꯗꯨꯅ ꯇꯧ ꯍꯥꯏꯕꯗꯨ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯒ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯃꯝ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯑꯝꯕꯗꯨꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯃ ꯃꯊꯦꯡ ꯃꯤ ꯆꯪꯕ ꯀꯤꯅꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫